Social Welfare Department na paikhatpa tongan baskim tara taret ke apunba senpham Lupa Crore marifutara mathoiga lakh humphutaret beneficiary lakh aniga lising nimpu chatret yangkhai nipan da Yenthok-Khre Kanglup masel gi marakta amana ama chingthana ba honaraga chawkhatpa amadi tangdu leita ba purakpa ngamloi haina Chief Minister Yumnam Khemchana phongdokkhre Department of Social Welfare na Sinduna Palace Compound da leiba City Convention Center gi auditorium da pangthokiba thauram aduga mari leinana Chief Minister Yumnam Khemchana hai Haujik thokliba irang asina maram oiraga haukiba chahi ahumrom asi Kanglup amaga changnaba yadabagi phibam ama oirure irang asina maram oiraga lamdam asigi miyamna phangliba awa chaitheng selthum sokchin bagi phibam adu kharada oirabasu koknaba Prime Minister amadi Union Finance Minister na chingba unaduna panduna leiriba miyamgi yaipa thaurangi scheme sing miyamda pithoknaba takshin khibani tungda panduna leiriba tongan ba scheme singi senpham asi center na kaithara khibani si tongan ba yaipa thaurangi scheme ge Lupa Crore marifutara mathoi matik chaba beneficiary singda Yenthok-Khre asina miyamda kharada oirabasu mateng oigani khalli haina mahangna phongdokhi mahangna makhatana hai aphaba chawkhatpa leibak ama oiba haibasi tangdu leitana leiraba matam amadi suba nomba kanba khunai ama oiraba matam data oithokani Kanglup masel gi marakta ungkhatnaraga amana ama chingthana ba honaraga chawkhatpa amadi tangdu leita ba purakpa ngamloi lamdam asida leminariba tongan ba Kanglup furup singna punna aikhoi Manipuri ni haina khanminnaduna aphaba chawkhatpa Manipur ama seminnasi haina mahangna makhata khi Thawai yauna awana taraba IDP sing ki leiba scheme sing chipuna hangna hona bada Lupa Crore moglama thoi henba ama kaitori si kaitor ngasi entui si masi ai khitang orsu praja sing awa mi nagani hai bi no ai bi phausi aduna ina makata na thamjani si afaba sagatpa leibak ama oirpa haibasi sumnagi shanti leiba leba subuna numakan leba ama oibata bani aduna Kanglup masien gi marakta ungkhatnaraga amana amagi phataba haraga amana amagi chingdana ba horaga igoi Manipur si chawkhatpa yaroi aduna Manipur leiminariba tongan ba Kanglup si ekoi punna Manipuri ne haina wakan khalminaraga akoi tung oiba afaba Manipur ama seminasi Ngasigi thauram adugi manung channa Chief Minister Yumnam Khemchana Integrated Monthly Pension Processing System launch tawki loinana tongan ba scheme singi beneficiary singda Chief Minister na luchingduna lenga ki minister amadi MLA singna scheme adugi senpham sing Yenthok-Khre ngasisu thauram aduda Chief Minister Yumnam Khemchan Art and Culture gi Minister Khuraizam Loken MLA Singh amadi Chief Secretary Dr. Punit Kumar Goyal na mathang sitna Chief Guest of Honor amadi President oina sarukyakhi